Akasvani Imphal Ngangom Kiran Pau Pajari Ahan Badamaru Pau Thobal Police Commando na Hairok Part 3 Uyok Sing the Leramba KCP PWG ni Hanas Chingnaba Singilot from Matugai Kre Kutsukulai Kamarum Pagat Lake Manipuri Mapum Kayada Narang Ing Akak Arau Yang Nong Chuba Masung Nungsit Kan Sitpada Yum Kai Kaya Humdo Kre Uwa Kaya Tekre Kumjal Sing Masanipan Marputara Mathoigi Anglo Manipuri Lalgi Thobal Athopum Gilan Pumda Mama Leva Kidamuk Tawai Kat Krabato Singima Pumda Haikat Laikat Tam Kre Bharatiya Janata Party Linkat Kiba Chahini Pumanga Surupagi Palan Thorum Ngasi Pangthokre Amashung Pradhan Mantri Narendra Modi na hairi haukiba sahi tara asida lebak asigi kasin koya sinba thungna masak mathum sing sangut sagat bagi thabak chathaduna lakli Thobal SP gi midyeng makhada jila asigi police commando singna Hairok Part 3 Uyok Singda leramba KCP PWG ni haina singnaba singi lotpham ama thugai kre khuchu khulai kaya marum phagat lei Police ki pauna hai akak nama pau ama phangbadagi ngase ayuk pung mari adwaida mafam adu da sangsilubada KCP PWG gi miyoi singni haina chingnaba singna nongmai kapsilaki maduda police ki maikede su khut handuna pung anirom chumna nongmai kapnaraba matungda makhoina lotuna lerama mafam ama thengnaki mafam aduda makha tana thibomgi thabuk chathabada SLR nongmai ama 12 bore single barrel nongmai ama LMG gi magazine ama tear smoke cell kun stun cell ahum camouflage khangrau ani bulletproof jacket ahum camouflage ki furit taramari jungle boot ani noimaru khara tata safari ama number thadaba gypsy ani amasung atai polong kyamarum phagatki Imphal East Jilla gi Khergaon Yungkhaibam Laikaida ngarang numidang athengmada thokiba nongmai kapagi thogdok kamari lenana Porampat Police Station na shu moto case malokhatle Police ki pauna hai ngarang numidang pung 8:45 tarak padaida Chitradhani Kendra gi MLA amadi mahaki escort party da mioi kharana khanghauduna nungna thomjilakpa amadi nongmai round kya kapsilaki ba thogdok aduga mari lenana case ase lokhatpani Serol asina makha tana hai MLA asigi imung manungi mioi khara yauna mafam adu da leiba mahaki Masanupi gi yumda chak charuraga thorakpada thaudo adu thokibani thaudo adu lakshina bohanabada mahaki escort party nasu nongmai round khara kapki thaudo adu da MLA gi escort yaungna mioi khara aso apan yaubudagi Jenims Hospital pukatuna laikan naki amadi gari khara su akayatoi thoki hairi Sangsatta handakta pass tawkiba Waqfa Amendment Bill lisingani kunmanga bu yaningta phongdoktuna Pangal Tem Manipur na sinduna miyamgi khongchat amangasi irongcha sabada chatkre khongchat adu da saruk yakiba singna naungna semdokraba bill asi chanaba yaroi bill asi handokadabani amasung masing yamjadaba kanglup singbu hanthana yengbu yaroi haibana singba kholau kya lauki Kaksing Jilla gi Sorada su Islamic Students Association Ashu amadi MPCM na punna sinduna bill asigi mayukta yaningdaba khongchat chatki Imphal East Jilla gi Chitradhani da leiba aba ground su bill asigi mayukta all Chitradhani apunba Muslim praja amadi AMMPACO na sinduna wakat mipamama pangthokki National Highway Kuntra Taret Imphal Jiribam lambi gi Cortland amadi Kaithal manbi ani gi marakta ngasi Jiribam dagi kwa amadi kwa mana puduna lakiba Shumo Tata ani masak khangdaba singna lokha da inthaduna amangata thohankre Thaudo adubu Jiribam Battle Nut and Leaf Growers Marketing Forum na akan mamong da yaning da phongdokre Jiribam gi bauparada leiba forum asiga office paumishing unaba mada lup asigi secretary Sanjam Sainik Kumar na hai lining laisol gi thorum singda tangai phadana changdaba yadaba pochangama oina sijinariba kwamaru amadi mana puba gari sing amangata thonbagi thawong asi yamna chumdaba thawongni kanagma phurup kang amatana singma thawong sing makha tana thondanaba lup asina apil tawri Konsa khul Naga village ta hokiba tha sigi mangada yum saduna leijaba miyosingda aso apana madi akaya toi nanghalambagi thongbu liangmai Naga Katimai Rungdi Manipurna yamna kan yaningdaba phongdorakli thaudo sigi matangda mari lenaba authority na achumu wayal phanghanminaba lup asina thadorakpa cherol amada hairi paugi marak thatna ateno break ama
Haima, kadaidanu chatoisibo. Nachasingi aparai di lobiruge. Aparai di hai sibu kai haino. Automated Permanent Academic Account Registry. Mahiroi kudingi leigadaba digit trying to gi identity card amaneba. Aidi angang amana ne pre-primary hek tambadagi larik tamba loiba phawda chatnagadaba number ama. Mama mapa singna henna khanjingadabadi Apar ID si exam thabada aduga makhal makha competitive exam sing thabada su soidana changadabani sini aduga masa masa gi mark sheet certificate pumbane apar ID gi matengna sarkar gi digi locker da su phangani Apar ID di kamai phangdoiba haigi se muna taw ko angang gi mama mapa natraga legal guardian singna angang adugi Aadhaar mama mapa gi ID dai phone number ma puraga school da chalaga ne form ma da sign tawraga loire aduna loirabro akupa marol gi damak apar gi website apar.education.gov.in da yengaga yare Aikhoigi tungi yumbi mahailoi singi apar ID Paujenjariba Shamagraha Shiksha State Implementing Society Manipur Tabiriba Pawasi Akaswani Imphal dagini Manipur gi mafam kaya da ngarang ahing akhak arau yaungna nong chuba masung nungsit kana sitpada yum kai kaya humdokre uwa kaya tekre Imphal East amasung Imphal West ki mafam kaya da akan manungsit jawba nong aduna yum kai kaya humdoki yum thakta kopa jinga humdoki bamadi ingkhol hoba mana masing mahi marung kaya amanga ta thoanki None jila dasu nong yawba akan manungsit aduna yum thak kaya humdoki masigi matang da paudam ama Ngarang numidang sitkiba akan banung lay nusit aduna nune zilada amang ata thohan kre manung hanjin na leiba khungang kharada yumthak takupa jinga kaya nungsit na hundok kre jila asigi rangkhung part 1 da sanbi ahum amusu sannaw ama braja tabadi si kre mafam kharada upal wapal mai marong kaya amang ata thon bagi pawsu phangi akaspani imphagi pawgidamak longmai none dege agui kamai Marga sida India Meteorological Department Imphal Center na thokpa cherolamada hai ngasi amasung hayeng Manipur gi mafam kharada akhak arau yaungna pungda kilometer 13 dagi nifu fawa yangba nungsit kaloinana nong churaba yai hairiba jila singadudi Imphal East Imphal West Kangpokpi Senapati Tamenglong Jiribam None Chandel Churachandpur amasung Pherjol jila singni Komjale singa machanipan marputara mathogi Anglo Manipuri lalda thobal athopam wilan phamda mama lebak kidamak thawai katkraba masak khanghoba masung khanghodraba thobu singni maphamda haikat lekat tamduna ikai khumnaba utpagi thorumama ngasi thobal athopamda pangthokre Justice Committee on Anglo-Manipuri War listing machanipan marputara mathoi Martyrs and Freedom Fighters of Kanglai Pak Manipur amasung ningthamsa ningsing lup anina punna sindana pangthokiba thormaduda saruk yaraduna MLA Surja Kumar Okram na hai Anoba education policy lakpaga iroinana aikhoigi iramdamgi Manipurga mari lenaba wari sing syllabus da haptuna horkliba mirolda ningthina khanganaba hanapam thoi Thobala thopam wilan phamna saruk yakiba kanglup khudingma ki mioising ningthina thidoktuna apunbagi oiba mongda haikat laikat tamphama senggot patangai fade Thormadu wangang bada Justice Committee ki President Joy Chandra Konthok jamna hai Thobal athopam wilan phamda ya school lakpa madi masai bungo sengoi sana yaungna athoba kayana mama leba kidamak British ka lan thengna bada thawaina pontha pikibadu ngasigi mirolna awangba thakte kai khumnari mahakna hai Sahi lisik mga gipuari leba ning tamna ning thau pana lay ngai matam asida British na aikhogi lenga on the khut thindela kodagi matam adugi kangla se kanglifam Manipur ki capital oirami capital lista British ki officer mga ka haki aduga ani mayang khanda haki matam adugi aikhogi ning thau pulasan aikoi British ki mathakta lan tawre haina Mars ki tan kun mga da lauthoki madugi makhata koda British na Anglo-Manipur War se Mars ki tan kun thama to declare to gi haiba wa phum adu hairi ba declare to ro madung stage da thamaga maya sangna aikoi akan bulan sonaki Bharatiya Janata Party lingat ki basai ni pumunga surupage palan tharum ngasi mafum kaya da pangtokre New Delhi da laiba BJP ki headquarters da BJP ki National President amasung Kendra ki Mantri ZP Nadana dol gi phiral singkhat ki thorumasi ga mari lenana Sri Nadana dol gi but worker singasu wari sana ke madi laiba ki konung da laiba dol gi sangar ba karya karta sing yum da su satki Manipur dasu BJP Manipur Pradesh na sinduna dol asigi Foundation Day Organizing Committee na sinduna Imphal gi nitai pa chuthek ta laiba thambal sanglenda numida asigi palan thorum pangtokki Tharumadu da dol gi lusingba kaya saruk yaki
BJP Thangwiban Mandal Nasu Numida Sigi Palan Tharunga Sayuk, Imphal gi Khuyatung Pukri Asaw Manak Laiba, Community Hall the Pangtoki, Thoramada the Wangang Bada, BJP Manipur Pradesh ki President A. Sarda Devina Hai. Laisariba Manipur ki square kilometer pak sauba sida amuk tongan ba niyom lana niyom kaina hundasan ba laisan ba adung ba mayam amaka adung ba sarkar sina Manipur ki tungi nahasing damakta tungi yubi sing damakta yenga kada laban ba thabak thoram kongtham kharada aikoi awa khara mayom nagi ba habisiki masigi mayom na bamthopa preza singi damakta lepa adung ba thabak thoram da mayom na bani hadu nasu ai hamjage Mitai Society Sorasanpur gi Humpunipan Suba Common Thorunga si Bishnupur Jila gi Kwakta Sericulture Relief Camp to Pangtokre Common Thorma Sigamari Lenana Mamang Tada Pangtokiba Rashna Iba Sangdom Nabdamako Matang Takraba Singda Mana Matum Sing Suyan Toki Sajibu Nongapan Basera Matung Nomajing Numitanga si Salaren Sidaba Mapu Kongo Maruda Lamdamasigi Mahum Kiadeg Lak Pamiamna Irat Tony Thorum Pangtokre Lai Kurum Pamadu Kunipan Subasam Rifle Samadi CRPF ki Personal Singna Section Ngak Chenduna Lai Kurumbi Thorum Pangtoki Hope Hall Defense Academy Chorasanpur ga Kusum Naduna Assam Rifles Nangasi Chorasanpur Jilagi Reverend College ta Agnibir Scheme ni Matang na Mahiro Sing da Takpi Tamibi Thorum Ama Pangtokre Paugi Marak Thatna Atino Break Amamu Zakong di pot oi phangi Zakom da nati imung da changba pot khuding ma smartphone chu phangi ye Majo Hapta Kaisampat Zakong di pot oi phangi Zakom da nati imung da changba pot khuding ma smartphone chu phangi ye Majo Hapta Kaisampat Sega Road Konjeng Hazari Lekayamati Thobal Achauba opposite District Transport Office Akaswani Imphal gi Pau Tabiri प्रधानमंत्री नरेंद्र मोदी ना हाइरी हौकिब सही तारा रोमसिदा लेंगाकना लेवासी कासिन कोया सिन बथुंगना मसाक मथुम सिंह संग छागत पगे थबक चथादुना लाकली तमिलनाडु के रामेश्वरम दंगासी पंबाल वर्टिकल लेफ्सी ब्रिज छंगा के मसुंग लुपा कोटी लिसिंग निपान चोहम संग पाइकदबा रेल मसुंग लंबी के प्रोजेक्ट सिंग उरेपुंग तंबगी थोरमदा प्रधानमंत्री न वाफम मसे फोंगदोकी बनी हाउजिक सानबगी पाव वाइखोम चित्रधानी दगी Athletic Association of Manipur gi Makhada Sorok Khaibam Brazavidu Paurabi amasung Wahengba Muhindro Sekta Memorial Trust na senduna ngasi BM Cross Country Race lisingani kunmanga pangthokre nupa machagi open category da Waiton mamangdagi yumnam Arjit Mete na ahanba Thiwa Senapati dagi Thotngam Chairon Hunfun na anishuba amasung HYC Haurevi gi Mutum Mukta Singh na ahum subataki ahanba MNCA Women's Under 23 one-day trophy lisingani kunmari kunmanga gi ngasi sanakiba match singda force ketrigauna sedo thamai ban buran tara nipalda YPHUC lalambungna AL Amin Lilongbu wicket tareta thoikre Laitong Bam Sarat Singh Memorial First Women's Futsal Inter-Club Championship lisingani kunmanga kuntaruki ngasi sanakiba match singda Youth Welfare Club na Manipur United FA Bupanjal Nipan Anida FC Imphal na Manipur Police Sports Club Bupanjal tara manga Nipal da amadi The Young Welfare Club na Eastern Sporting Union Bupanjal tara mari ngakpi gani tara ni thoi mari da thoikre tara taret suba Manipur State League lisingani kunmari kunmanga gi ngasi sanakiba match da Athletics Football Club na Neroka FC Bupanjal taret amada thoikre ahan ba Samurau Chigong Trophy Open Football Tournament lisingani kunmanga gi ngasi sanakiba match ta Panthoibi FC na Pupu FC Punglo Mambu Panjil ahum ani da thoikre Manga Suba State Level Open Football Tournament lisingani kunmanga gi ngasi sanakiba match ta Wangkhem FC na MPA Thongnawjambu Panjil mari ani da thoikre amadi atopa match amada LMLCC Langmaidong na NSC Tezpurbu Panjil mari amada thoikre Anishuba Khomdram Ongbi Hizam Mema Devi Memorial T20 Manipur Veteran Cricket Tournament lisingani kunmanga gi ngasi sanakiba match ta YCC Wangkhaina LCC Lamsangbu wicket tarukta thoikre Kiran Aroi badamaru pau amohanna Thobal Police Commando na Hairok Part 3 Uyok Singda leramba KCB PWG ni hanis singnaba singilot phama thugai kre khusukhlai kamarum phagle Manipur gi mafum kayada ngarang ahing akhak arau yaw nong chuba masung nungsit kan sit pada yum kai kaya humdokre uwa kaya tekre
कुमजा लिसिंग मसनिपान मरफुतरा माथोगी एंग्लो मणिपुरी लाल की थौबाल अथोपम लानफमदा ममा लेबाक की दमक थवाई कटख्रबा थौबसिंगी मफमदा हैकत लैकत तमख्रे भारतीय जनता पार्टी लिंकत की सही निफुमंगा सुरक्पगी पालन थोरम से पांगथोख्रे अमसुंग प्रधानमंत्री नरेंद्र मोदी ने हाइरी हौकी सही तरा असिदा लेबासी कासिन कोया सिनब थुंगना मसाक मथुम सिंह संगुत सागत पगी थबक चथदुना लाकली पाउ लोइजरे।